Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok chari ngasi mulogbirasi love requite taranipan subatangka Koklen phaba thabak tawna tawna wakal ama lakladuna maithongda nofet tawrakli file manga muk check tawramladuna pung kya targe haiduna yenglubada pung ama tadoi tawraga leiramlabada hogatlaga kadagi tholai ngasi di maithong adusu haraubagi mami tari amarsu matung inage tawrakpada yarani lehawro haiduna sign tawrakpada amarsu lehawre adubu thaujal di chatkhre gari da kakhalladuna koklen phaba phone de yenglaga nokmi tawrakpada thaujal di ngakpana lori thaujal gi wakhalda karino sir sibo ngasi sibo mut amadongna maithong dasu nofet ka tawraduna leisibo masibu mayamna hainabasi sumizatane Wakal khana lakpana mayum yoraduna kumthage tawbaga nangamu head office chalaga thabak loraga amarga punhalo hoi sir koklen phaba hanna fawba yenglamdana imungda changkhibada ngakchana na lehawi mana thabak nganta halakpada rani amadi match singsu ingangakna rani na bungo kari tawre nang nganta halaibo Ningthouja thabam ta chaluge tawbani hoi pakhangni khara su koiruge hairo Rani su wakallamadagi hairubani adubu koklen phaba wa makha taramdana magi kada changkiduna thuna dress hongladuna washroom da changsinduna masado fresh oiba loraduna koisu haifet phaladuna madi samsu haifet kakladuna tholaktuna mingsel mamangda lepladuna cream hair gel mathang taishiladuna upudagi kari firo set sige haina mirror mamangda ama mukhan tawro matungda aroiba oina grey machugi khaba khabi furit lisiladuna button amani thadokladuna ahum suba button do panseli navy blue machugi pen setladuna furit to tuck in tawraduna mamang amuk yeng matung amuk yeng tawna perfume yoba almira dagi perfume ama lagthokladuna ngak amadi khuzing da kapsilaba matung gari yoba almira dagi gari do karamba sisige khali dress tuga chana bagari malak thokladuna sizilaba matung shoes thamba upudagi black loafer matong laduna gari gi so pairaga kadudagi tholakpada leramba match singdo maya karaga yenghawi koklen phaba chahi kuntra humdoi kuntra mari gi miyoini aduk hakna lidribani masidani mamit ngawbi nupi macha singna mangonda ngawnariba asumna mahakna kethoklakani haiba kananasu thajarudabani adubu thajadana kethoklaklaga tholakpada match singdo mamit ka kuptaba makhai yengna hobani met amana tambadagi rani su tholaktuna ure magi matauda rani dipenjai match singdo koklen phaba hekyumdagi thokibada wari sanarakpa haunarai karino sir koklen dubu adumaina fajana tholakani haibadi kanana thajadoino aduni ngasai chatkiba phibam aduga hojik chatkriba mataw dubu maisibu medamu na bachatli bazalo Courage hangladuna Lamborghini da thauraduna chatkiduna Warwick University da changlai mana changsilakpada lambi da leramba mising mangonda loina leptana yengnarakpada nokfet tawna gari da thausilakduna MSW Master of Social Worker Department ki manakta gari do khamladuna kumtharai pocket tagi phone do lauthorakladuna phone tawrakpada athoi bisu khangpre khangi Premi athoi bida masada haifet thengladuna athoi phone do paikhalu athoi bi khangpre khangna ha phone lakpro Premi mangak to illaga laitu paikhalu athoi bisu khangboi lakboi phone do paikhatli Hello class lorabo oh loire adri laodana ai noi department mangda leire athoi bi nokfet tawna hoi lage athoi bi mamanabi singda gapchaw ama ingit ta tawshilamdena koklen phaba gi manakta thuna changsilai da ai di nganglure kai ngangliba yai law soise yam comfortable oidi aduna just law koklen phaba na gari gi thongdo hangdok piraduna athoi bibu gari da kakhaladuna makhoi ani chatkibado satri singdo adumak yengna hobada natana mamanabi singdi thamoida porpok chakna yengna hauri aberi hoi mai kari so haidana thakliba juice do adumak thakli mamanabi amana abera on sinduna asibu asing brobe
ꯈꯪꯗꯦ ꯑꯁ ꯌꯥꯝ ꯆꯥꯏ ꯅꯣꯏ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯊꯣꯏꯕꯤꯅ ꯇꯧꯒꯗꯕ ꯒꯞ ꯃꯌꯥꯝꯗꯣ ꯅꯣꯏ ꯇꯥꯃꯣꯁꯦ ꯑꯩꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯦꯗꯀꯣ ꯑꯊꯣꯏꯕꯤ ꯀꯣꯏꯈꯤꯕꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯏ ꯑꯊꯣꯏꯕꯤꯗꯤ ꯀꯣꯛꯂꯦꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯣꯛꯂꯦꯟꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯗꯨꯕꯣ ꯗꯥ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯃꯪ ꯃꯥꯟꯕ꯭ꯔꯣ ꯃꯥꯜꯂꯤ ꯌꯥꯝ ꯊꯥꯖꯗꯦ ꯊꯕꯛ ꯀꯣꯝꯂꯕꯣ ꯊꯕꯛ ꯀꯣꯝꯕ ꯆꯤꯟꯕ ꯅꯪꯁꯦ ꯌꯥꯝ ꯎꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯅꯪꯅ ꯆꯠꯇ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯑꯊꯣꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯔꯦ ꯗꯥ ꯃꯐꯝꯁꯤꯕꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯊꯣꯏꯕꯤ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯗꯨꯅ ꯍꯣꯏ ꯃꯐꯝꯁꯤꯗꯅꯤꯀꯣ ꯅꯪ ꯑꯩ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤꯕꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯗꯗꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯆꯩꯗꯣꯏꯔꯣ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯆꯩꯗꯣꯏꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯝ ꯀꯥꯟꯗ ꯆꯩꯈꯤꯕ ꯌꯥꯎꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯊꯣꯛꯇꯦꯅ ꯆꯩꯈꯤꯕꯒꯤ ꯋꯥꯇꯅꯤ ꯑꯊꯣꯏꯕꯤꯁꯤ ꯏꯀꯥꯏꯅ ꯌꯥꯔꯦ ꯗꯥ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯂꯦ ꯇꯣꯛꯑꯁꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕꯩ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ ꯅꯠꯇ꯭ꯔꯒ ꯗꯗꯥ ꯌꯥꯔꯦꯕ ꯑꯩ ꯁꯨꯝ ꯈꯥꯏꯔꯒ ꯂꯩ ꯊꯥꯏꯅꯒꯤ ꯃꯤꯍꯨꯟꯗꯣ ꯍꯟꯗ꯭ꯔꯤꯅꯦ ꯑꯗꯣ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯐꯖꯔ ꯂꯩꯔꯝꯃꯤ ꯀꯩ ꯆꯥꯒꯦ ꯍꯣ ꯀꯩꯁꯨꯝ ꯆꯥꯗꯤꯌꯦ ꯆꯠꯁꯤ ꯂꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯕ ꯉꯁꯥꯏꯁꯨ ꯀꯩꯝꯇ ꯆꯥꯔꯛꯇꯦ ꯀꯩꯒꯤ ꯅꯪꯗꯤ ꯆꯥꯔꯛꯇ꯭ꯔꯤꯕ ꯅꯣꯏꯒꯤꯅꯤꯅ ꯆꯥꯗ꯭ꯔꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯀꯣꯛꯂꯦꯟ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞ ꯇꯧꯅ ꯂꯥꯎꯔꯛꯏ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯣꯏꯔꯦꯕꯣ ꯂꯥꯏꯔꯤꯛꯅ ꯀꯝꯗꯧꯔꯤꯒꯦ ꯂꯥꯏꯔꯤꯛꯅ ꯂꯥꯏꯔꯤꯛꯀꯤ ꯊꯣꯛꯄꯕꯨ ꯀꯩꯅꯣ ꯁꯤꯗꯩꯗꯤ ꯅꯪ ꯑꯩꯅ ꯁꯦꯟꯅꯗꯕ ꯌꯥꯔꯔꯣꯏ ꯑꯊꯣꯏꯕꯤ ꯃꯃꯤꯠꯀ ꯂꯥꯛꯊꯣꯛꯂꯒ ꯑꯦꯒ ꯂꯥꯏꯔꯤ ꯂꯥꯛꯑꯣ ꯆꯠꯁꯦ ꯀꯣꯛꯂꯦꯟ ꯐꯥꯕ ꯑꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯗꯨꯅ ꯆꯤꯡꯉꯤ ꯑꯊꯣꯏꯕꯤ ꯄꯥꯈꯠꯅ ꯗꯗꯥ ꯈꯨꯗꯥꯗꯣ ꯉꯥꯎꯔꯕꯣ ꯍꯣꯏ ꯉꯥꯎꯔꯦ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯐꯝꯍꯜꯂꯗꯨꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗ ꯂꯥꯛꯂꯗꯨꯅ ꯐꯝꯂꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯊꯣꯏꯕꯤ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯠ ꯕꯦꯜꯗꯣ ꯐꯥꯖꯤꯜꯂꯛꯄꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯂꯒ ꯀꯔꯤ ꯇꯧꯔꯦ ꯅꯃꯤꯠꯀ ꯎꯏꯁꯤꯜꯂꯤꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯗꯣꯛꯂꯛꯂꯤ ꯑꯊꯣꯏꯕꯤꯗꯤ ꯀꯣꯛꯂꯦꯟꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯀꯅꯥꯝꯇꯅ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯒꯞ ꯑꯃꯗꯤ ꯇꯧꯕ ꯌꯥꯔꯦ ꯈꯟꯗꯨꯅ ꯄꯣꯡꯖꯔꯤ ꯁꯟꯌꯨ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯣ ꯈꯝꯂꯛꯄꯗ ꯑꯊꯣꯏꯕꯤꯗꯤ ꯃꯃꯤꯠ ꯃꯅꯥꯏ ꯊꯛꯊꯈ꯭ꯔꯦ ꯁꯟꯌꯨ ꯍꯣꯇꯦꯜꯁꯤ 5-star ꯍꯣꯇꯦꯜ ꯑꯣꯏꯕꯅ ꯑꯊꯣꯏꯕꯤꯗꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯀꯨꯝꯊꯔꯛꯑꯣꯗꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯛꯇꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯦ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯗꯣ ꯄꯤꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯒꯤ ꯋꯦꯇꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯄꯗ ꯑꯊꯣꯏꯕꯤꯗꯤ ꯃꯐꯝ ꯑꯗꯨ ꯃꯉꯛ ꯊꯥꯡꯒꯠ ꯊꯥꯡꯒꯠꯅ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯃꯨꯛꯇ ꯆꯪꯗ꯭ꯔꯤꯕ ꯃꯐꯝ ꯑꯣꯏꯕꯅ ꯑꯍꯥꯡꯕ ꯇꯦꯕꯜ ꯑꯃ ꯂꯩꯕꯗꯨꯗ ꯋꯦꯇꯔ ꯑꯗꯨꯅ ꯆꯤꯌꯔꯗꯣ ꯆꯤꯡꯊꯣꯛꯂꯗꯨꯅ ꯐꯝꯃꯣ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯂꯕꯗ ꯑꯊꯣꯏꯕꯤ ꯇꯞꯅ ꯐꯝꯊꯩ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯝꯂꯤ ꯋꯦꯇꯔ ꯑꯗꯨꯅ ꯃꯦꯅ꯭ꯌꯨ ꯑꯅꯤ ꯀꯣꯛꯂꯦꯟ ꯐꯥꯕꯗ ꯄꯤꯔꯛꯇꯨꯅ ꯌꯦꯡꯅ ꯌꯦꯡꯅ ꯀꯔꯤ ꯆꯥꯁꯦ ꯍꯥꯏꯅꯣ ꯗꯗꯥꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯆꯥꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯍꯥꯏꯈ꯭ꯔꯗꯨꯅ ꯋꯦꯇꯔꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯊꯣꯏꯕꯤ ꯋꯦꯇꯔꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯗꯥ ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯤ ꯈꯔ ꯂꯩꯔꯝꯕꯗ ꯌꯥꯝ ꯂꯦꯝꯅ ꯇꯣꯏꯂꯦꯠꯇ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯃꯊꯨꯡ ꯃꯔꯥꯡ ꯍꯧꯔꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯅꯨꯄꯤ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯔꯛꯏ ꯀꯣꯛꯂꯦꯟ ꯐꯥꯕꯗꯣ ꯉꯁꯤꯗꯤ ꯁꯤꯗ ꯂꯥꯛꯑꯦ ꯐꯖꯗ꯭ꯔꯣ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯀꯦꯖꯨꯋꯦꯜꯒ ꯁꯦꯠꯂꯒ ꯂꯥꯛꯄꯗꯣ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛ ꯎꯔꯛꯄ ꯐꯣꯟꯒ ꯃꯦꯠꯂꯒ ꯂꯩꯍꯧꯕꯗꯣ ꯑꯗꯣ ꯑꯊꯣꯏꯕꯤꯒ ꯀꯣꯏꯅꯩꯅ ꯃꯦꯒꯥꯖꯤꯟꯗꯒ ꯍꯥꯞꯄꯩꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯤꯖꯥꯠꯂꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩꯗꯤ ꯑꯊꯣꯏꯕꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯃꯁꯛ ꯐꯖꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯅ ꯀꯣꯏꯗꯦ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯋꯥꯔꯦ ꯍꯩꯅꯗ꯭ꯔꯦ ꯌꯥꯝꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯀꯣꯏꯅꯩꯗꯨꯁꯨ ꯃꯥꯅ ꯍꯧꯔꯒ ꯀꯣꯏꯔꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅꯔꯤꯉꯩꯗ ꯑꯊꯣꯏꯕꯤ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯗ ꯅꯨꯄꯤꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ
ꯑꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯗꯨꯅ ꯚꯦꯛꯁꯤꯟꯗ ꯃꯈꯨꯠꯇꯨ ꯍꯥꯝꯂꯗꯨꯅ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯇꯤꯁꯨ ꯄꯦꯄꯔꯗꯨꯅ ꯃꯈꯨꯠ ꯇꯩꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯗꯁꯕꯤꯟꯗ ꯊꯥꯗꯩ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯝꯗꯨ ꯁꯦꯝꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯆꯥꯛꯅꯔꯕ ꯃꯥꯜꯂꯦꯗ ꯃꯁꯥ ꯃꯁꯥꯅ ꯁꯤꯗ ꯍꯥꯟꯅ ꯀꯔꯤ ꯁꯣꯏꯒꯦ ꯌꯦꯡꯒꯦ ꯂꯩꯇꯗꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯍꯥꯟꯅ ꯊꯤꯕ ꯇꯧꯔꯗꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯈꯨꯠ ꯑꯣ ꯃꯁꯥꯋ ꯇꯧꯗꯅ ꯕꯦꯃꯥ ꯅꯈꯣꯏꯒꯤ ꯆꯦꯍꯔꯥꯁꯤꯡꯗꯣ ꯍꯥꯟꯅ ꯌꯦꯡꯈꯣ ꯑꯗꯨꯒ ꯋꯥꯗꯣ ꯉꯥꯡꯉꯨ ꯅꯁꯛꯁꯤꯡꯅꯦꯅ ꯈꯨꯊꯤꯗꯨꯒ ꯑꯊꯣꯏꯕꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯊꯣꯛꯂꯛꯂꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯂꯒ ꯗꯗꯥ ꯀꯩ ꯌꯦꯡꯂꯤꯅꯣ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯊꯝꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨꯝ ꯌꯦꯡꯗꯦꯗ ꯃꯣꯏꯒꯤꯗꯣ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯑꯧ ꯂꯥꯝꯃꯤ ꯄꯨꯔꯛꯂꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯑꯗꯣ ꯃꯐꯝꯁꯤꯕꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯕꯣ ꯑꯣꯏꯌꯦ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯗꯣ ꯃꯐꯝꯁꯦ ꯗꯗꯥꯗꯤ ꯑꯗꯨꯝ ꯆꯪꯕ꯭ꯔꯣ ꯆꯪꯉꯤ ꯀꯅꯥ ꯀꯅꯥ ꯆꯪꯉꯤꯕ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗ ꯐꯣꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯉꯥꯏꯈꯣ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯐꯣꯟꯁꯦ ꯑꯝꯇ ꯄꯥꯏꯔꯨꯈꯤꯒꯦ ꯍꯣꯏ ꯀꯣꯛꯂꯦꯟ ꯐꯥꯕ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯊꯣꯏꯕꯤ ꯇꯦꯕꯜꯗ ꯉꯥ ꯊꯥꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯃꯗꯤ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯌꯦꯡꯂꯤ ꯋꯦꯇꯔꯗꯨꯅ ꯆꯥꯅꯕꯁꯨ ꯄꯨꯔꯛꯇꯨꯅ ꯊꯝꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕꯗꯧꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯕꯦꯛꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯥꯞꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯤ ꯇꯧꯔꯦ ꯌꯦꯡ ꯂꯩꯔꯗꯤ ꯆꯥꯔꯣꯗꯅ ꯁꯤ ꯃꯌꯥꯝ ꯆꯥꯗꯣꯏꯔꯣ ꯆꯥꯗꯣꯏꯅꯤ ꯗꯗꯥ ꯆꯥꯎꯋꯣ ꯅꯪ ꯆꯥꯔꯗꯤ ꯌꯥꯔꯦꯗ ꯆꯥꯁꯤꯜꯂꯣ ꯍꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯊꯣꯏꯕꯤ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯆꯥꯁꯤꯜꯂꯤ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯆꯨꯕꯥ ꯃꯦꯠꯂꯒ ꯌꯦꯡꯂꯗꯨꯅ ꯅꯪꯒꯤ ꯑꯦꯛꯖꯥꯝꯅ ꯗꯦꯠ ꯀꯌꯥꯗꯒꯤ ꯃꯊꯪ ꯊꯥꯗꯩꯅꯤ ꯁꯤꯗꯩꯗꯤ ꯅꯪ ꯂꯥꯡꯐꯥꯡ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯅꯪꯅ ꯆꯠꯅꯤꯡꯂꯕꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯀꯗꯧꯕ ꯑꯊꯣꯏꯕꯤ ꯄꯩꯔꯞ ꯇꯧꯅ ꯍꯣꯏ ꯀꯩꯅꯣ ꯑꯃꯨꯛ ꯄꯩꯔꯤꯗꯨꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯨꯟꯕꯁꯨ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯍꯣꯏ ꯑꯩ ꯂꯣꯏ ꯄꯨꯜꯂꯔꯣꯏꯒꯦꯕ ꯗꯗꯥꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯒꯦ ꯑꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯇꯧꯅ ꯆꯥꯔꯤꯕꯗꯣ ꯀꯣꯛꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯕꯤꯜ ꯄꯤꯔꯝꯃꯗꯨꯅ ꯍꯜꯂꯛꯏ ꯑꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯂꯗꯨꯅ ꯒꯥꯔꯤꯗꯣ ꯈꯥꯝꯂꯗꯨꯅ ꯀꯨꯝꯊꯃꯤꯟꯅꯔꯛꯏ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏ ꯗꯗꯥ ꯑꯗꯣ ꯗꯗꯥꯁꯨ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯨꯈꯤꯗꯣꯏꯔꯣ ꯍꯣꯏ ꯊꯕꯛꯅ ꯄꯩꯈꯩ ꯂꯩꯍꯧꯔꯤ ꯉꯥꯏꯍꯥꯛꯁꯨ ꯀꯣꯏꯊꯣꯛꯇ꯭ꯔꯗꯤ ꯋꯥꯈꯜꯁꯦ ꯏꯪꯂꯔꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅꯅꯤ ꯍꯣꯏ ꯑꯗꯨ ꯗꯗꯥ ꯍꯌꯦꯡꯁꯨ ꯁꯨꯃꯥꯏꯅ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯅꯨꯡꯇꯤꯒꯤ ꯍꯣꯏ ꯆꯪꯉꯣ ꯆꯪꯉꯣ ꯑꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯗꯥ ꯍꯥꯟꯅ ꯆꯠꯂꯣ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯁꯛꯇꯣ ꯍꯥꯏꯔꯞ ꯁꯨꯛꯂꯗꯨꯅ ꯍꯩ ꯌꯥꯗꯤ ꯆꯪꯉꯣ ꯍꯣꯏ ꯍꯣꯏ ꯁꯥꯎꯔꯛꯀꯅꯨ ꯆꯪꯉꯒꯦ ꯑꯊꯣꯏꯕꯤ ꯆꯪꯈꯤꯕꯒ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯊꯣꯏꯕꯤꯗꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟꯖꯤꯟ ꯇꯧꯔꯗꯨꯅ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯅ ꯏꯁꯩ ꯉꯪꯗꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏꯗ ꯊꯣꯏ ꯑꯊꯣꯏꯕꯤ ꯁꯨꯛꯂꯞ ꯇꯧꯅ ꯗꯥꯎꯒ ꯌꯥꯔꯣꯏꯍꯦ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯍꯜꯗꯣ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯆꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨ ꯏꯆꯦ ꯑꯩ ꯄꯩꯁꯥꯒꯤ ꯋꯥꯔꯥ ꯂꯩꯇꯦ ꯄꯩꯁꯥꯒꯅꯦ ꯈꯨꯠꯇ ꯁꯤꯀꯤ ꯑꯝꯇ ꯐꯥꯎꯗ ꯄꯥꯏꯗꯦ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯗ ꯁꯅꯥꯍꯜ ꯃꯁꯛꯇꯨ ꯁꯨꯛꯂꯞ ꯇꯧꯔꯗꯨꯅ ꯀꯔꯤꯗ ꯇꯧꯖ ꯁꯥꯔꯤꯅꯣ ꯐꯤ ꯈꯔ ꯁꯨꯕ ꯋꯥꯏ ꯈꯔ ꯇꯩꯔꯒ ꯀꯣꯜ ꯂꯤꯛ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯕꯁꯤꯗ ꯑꯃꯨꯛꯁꯨ ꯄꯩꯁꯥꯒꯁꯨ ꯄꯥꯝꯅꯤ ꯃꯥꯜꯂꯤꯅꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯂꯥꯏꯃ ꯁꯅꯥꯍꯜ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯗꯣ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯗꯨ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯕꯦꯝꯃ ꯀꯔꯤ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏꯗ ꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯗ꯭ꯔꯦꯁꯇꯨꯅꯦ ꯀꯩꯅꯦ ꯑꯩꯗꯤ ꯉꯥꯎꯔꯤꯗ ꯑꯣꯏꯕ ꯍꯣ ꯑꯗꯨꯕꯨ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯅꯣꯕ ꯀꯣꯛꯂꯦꯟ ꯐꯥꯕ ꯂꯥꯛꯏ ꯍꯥꯏꯕ ꯑꯩꯗꯤ ꯃꯥ ꯂꯥꯛꯄꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯥ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯒꯅꯦ ꯀꯧꯊꯣꯔꯛꯂꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯥꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯗꯨꯅ ꯇꯣꯡꯍꯜꯂꯒ ꯊꯥꯏꯅ ꯏꯕꯥꯅꯤꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯨꯕꯗꯒꯤ ꯁꯟꯒꯤ ꯍꯣꯇꯦꯜꯗꯩꯁꯦ ꯄꯨꯁꯤꯟꯕꯒꯤ ꯋꯥꯅꯤꯁꯦ ꯑꯦ
ꯑꯗꯨꯗꯤ 5-star hotel-ꯅꯤꯅꯦ ꯃꯥꯅꯤ ꯐꯖꯅ ꯁꯦꯞ ꯀ ꯇꯧꯏ ꯑꯩꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯀꯣꯛꯀ ꯉꯥꯎꯏ ꯂꯣꯏꯔꯦ ꯃꯐꯝꯗꯣ ꯈꯨꯐꯖꯃ ꯒ꯭ꯂꯥꯁ ꯉꯥꯛꯇꯅꯒ ꯈꯥꯔꯗꯅ ꯂꯣꯏꯔꯦ ꯈꯨꯐꯖꯁꯦ ꯑꯆꯥꯄꯠꯀꯁꯦ ꯌꯦꯡꯉꯨꯅꯤ ꯐꯣꯟꯗꯣ ꯄꯨꯊꯣꯔꯛꯂꯒ ꯐꯣꯇꯣꯁꯤꯡꯗꯣ ꯃꯃꯥꯗ ꯌꯦꯡꯍꯜꯂꯤ ꯍꯥꯎꯅꯤꯅꯦ ꯁꯤꯗꯤ ꯍꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯃꯥ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯑꯩꯁꯦ ꯉꯥꯎꯁꯤꯟꯅꯕ ꯌꯥꯔꯔꯣꯏ ꯂꯥꯏꯔꯤꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯧꯕ ꯆꯠꯄꯁꯨ ꯃꯥ ꯂꯥꯛꯀꯅꯤ ꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯨꯟꯕꯁꯨ ꯐꯪꯉꯔꯣꯏ ꯍꯣ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯥꯅ ꯅꯪ ꯀꯦꯌꯔꯒ ꯂꯧꯕꯤꯔꯛꯏꯁꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤ ꯇꯥꯛꯂꯤꯕꯅꯤ ꯌꯥꯏ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯏꯃꯥꯅ ꯌꯥꯏ ꯑꯗꯨꯅ ꯐꯩ ꯐꯔꯦ ꯄꯣꯊꯥꯔꯣ ꯀꯩꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯗꯧ ꯂꯩꯒꯦ ꯀꯩꯝꯇ ꯆꯠꯆꯔꯔꯣꯏ ꯁꯣꯝꯗꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯍꯦꯗ ꯑꯣꯐꯤꯁꯇ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯉꯛꯄꯅ ꯂꯣꯏꯔꯦ ꯑꯃꯔꯁꯨ ꯏꯁꯤꯡ ꯊꯛꯂꯝꯕꯅꯤ ꯃꯥ ꯂꯥꯛꯄꯗ ꯏꯁꯤꯡꯗꯣ ꯈꯪꯉꯥ ꯍꯥꯔꯤ ꯊꯧꯖꯥꯜꯅ ꯑꯃꯔꯕꯨ ꯐꯥꯊꯕꯤꯔꯤ ꯀꯣꯛꯂꯦꯟ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯔ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯑꯣ ꯍꯣꯏ ꯁꯔ ꯀꯣꯛꯂꯦꯟ ꯐꯥꯕ ꯆꯪꯈꯤꯕꯒ ꯅꯨꯄꯤꯗꯨꯅ ꯁꯔꯁꯤ ꯀꯩꯅꯣ ꯉꯁꯥꯏ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯍꯧꯖꯤꯛꯀ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯊꯧꯖꯥꯜ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯇꯨ ꯎꯔꯛꯄ ꯑꯗꯨꯗ ꯁꯔꯁꯦ ꯗꯦꯠꯀ ꯆꯠꯂꯦ ꯇꯨ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯁꯤꯗꯤ ꯑꯊꯣꯏꯕꯤꯅꯤ ꯍꯥ ꯆꯩꯔꯛ ꯑꯗꯨꯗ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯂꯛꯄꯗ ꯆꯧꯀꯤꯗꯥꯔꯗ ꯆꯦꯟꯁꯤꯟꯈꯤꯕꯗ ꯑꯃꯔꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯆꯦꯟꯁꯤꯟꯈꯤ ꯁꯔ ꯀꯔꯤ ꯁꯨꯔꯦꯟꯗ꯭ꯔꯗꯣ ꯑꯗꯨ ꯁꯤꯗ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ ꯐꯅꯤ ꯁꯔ ꯑꯗꯨꯒ MDꯗꯨꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ ꯐꯅꯤ ꯁꯔ ꯆꯧꯀꯤꯗꯥꯔꯗꯨꯁꯨ ꯆꯠꯈ꯭ꯔꯕꯗ ꯑꯃꯔꯗ ꯑꯃꯨꯛ ꯑꯟꯁꯤꯟꯗꯨꯅ ꯄꯨꯡ 4ꯗ ꯀꯟꯐꯔꯦꯟꯁ ꯃꯤꯇꯤꯡ ꯑꯃ ꯇꯧꯁꯤ ꯅꯪꯅ ꯑꯦꯔꯦꯟꯖ ꯇꯧ ꯍꯣꯏ ꯁꯔ ꯑꯃꯔꯁꯨ ꯊꯨꯅ ꯊꯣꯛꯂꯛꯂꯗꯨꯅ ꯃꯤꯇꯤꯡ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯑꯦꯅꯥꯎꯟꯁ ꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯇꯤꯡ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯨꯔꯦꯟꯗ꯭ꯔꯗꯨꯁꯨ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯣꯐꯤꯁꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯂꯩꯁꯨ ꯊꯥꯅꯕ ꯅꯪꯅ ꯈꯔ ꯊꯧꯔꯥꯡ ꯇꯧ ꯎ ꯋꯥ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯣꯏ ꯁꯔ ꯑꯗꯨꯒ ꯑꯃꯅ ꯄꯥꯔꯤꯁꯤꯕꯨ ꯁꯦꯟꯅꯅꯕ ꯃꯤ ꯑꯃ ꯑꯅꯤꯒꯁꯨ ꯊꯝꯅꯕ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯑꯩꯅ ꯐꯅꯕ ꯇꯧꯔꯛꯂꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯥꯏꯜꯁꯦ ꯌꯥꯔꯅꯤ ꯄꯨꯈ꯭ꯔꯣ ꯐꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯑꯣꯝꯁꯤꯜꯂꯛꯏ ꯁꯔꯗꯣ ꯀꯔꯤꯃꯨꯠꯇ ꯂꯩꯍꯧꯒꯦꯕ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ ꯀꯩꯅꯣ ꯃꯨꯠ ꯈꯔꯗꯤ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯑꯗꯣ ꯐꯣꯇꯣꯒꯤꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯃꯥꯂꯦ ꯍꯧꯖꯤꯛ ꯆꯠꯂꯨꯕꯒꯤ ꯐꯤꯔꯣꯜꯗꯨꯅꯤ ꯁꯦꯠꯂꯒ ꯂꯥꯛꯏꯁꯦ ꯑꯗꯣ ꯅꯨꯄꯤꯁꯦ ꯐꯗꯤ ꯐꯖꯩ ꯑꯗꯣ ꯌꯥꯝ ꯚꯥꯏꯔꯦꯜ ꯆꯠꯄ ꯅꯨꯄꯤꯗꯨꯅꯤ ꯍꯣꯏ ꯀꯩꯅꯣ ꯌꯥꯝ ꯇꯧꯕꯅꯦ ꯒꯣꯜ ꯗꯤꯒꯔꯅꯦ ꯑꯗꯨꯕꯨꯗꯤ ꯚꯥꯏꯔꯦꯜ ꯆꯠꯆꯔꯒ ꯍꯔꯥꯎꯖꯕꯤ ꯀꯥꯡꯕꯨꯅꯤ ꯍꯣꯏ ꯌꯥꯔꯦ ꯋꯥꯊꯤ ꯇꯧꯔꯛꯑꯅꯨ ꯄꯨꯡ 5ꯗꯅꯤ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯁꯦ ꯇꯥꯗꯣꯔꯦ ꯆꯠꯁ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯔꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯁꯤ ꯁꯣꯝꯗꯅ ꯄ꯭ꯔꯦꯃꯤ ꯁꯣꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯀꯦꯐꯦ ꯑꯃꯗ ꯐꯝꯂꯒ ꯉꯁꯥꯏ ꯑꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯣ ꯀꯂꯛ ꯈꯝꯕꯟꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯃꯤꯅ ꯅꯠꯇꯦ ꯑꯊꯣꯏꯅ ꯇꯧꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯆꯥꯡꯅꯕ ꯇꯧꯔꯤꯖꯥꯠꯂꯣ ꯄ꯭ꯔꯦꯃꯤꯅ ꯑꯃꯨꯛ ꯗꯨꯅꯦ ꯍꯥꯏꯁꯦ ꯌꯥꯝ ꯄꯛꯇꯕꯩ ꯋꯥꯅꯤ ꯄꯛꯇꯕꯕꯨ ꯊꯤ ꯄꯛꯇꯤ ꯀꯩꯅꯣ ꯃꯥꯅ ꯀꯣꯛꯂꯦꯟ ꯐꯥꯕꯒ ꯀꯣꯏꯅꯩꯗꯣ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯀꯣꯏꯔꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯅꯦ ꯀꯣꯏꯔꯤꯅꯤ ꯍꯥꯏꯌꯦ ꯍꯣꯇꯦꯜꯗꯒ ꯆꯠꯇꯅ ꯊꯤꯅ ꯆꯩꯔꯦꯒ ꯍꯥꯏꯗ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯉꯁꯥꯏ ꯂꯥꯛꯏꯗꯨꯁꯨ ꯃꯥꯅ ꯑꯩꯈꯣꯏ ꯆꯥꯡꯅꯕꯅ ꯅꯣꯟꯖꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯍꯩꯃꯥ ꯌꯥꯝ ꯋꯥꯏꯌꯦ ꯃꯦꯊꯣꯏꯁꯦ ꯑꯩꯗꯤ ꯇꯤꯟꯅꯕꯁꯦ ꯌꯥꯝ ꯇꯟꯁꯤꯜꯂꯛꯏꯕꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯍꯩꯅꯔꯤꯕ꯭ꯔꯣ ꯅꯣꯏꯕꯣ ꯍꯣꯏꯅꯦ ꯑꯗꯣ ꯃꯤꯅꯥꯗꯤ ꯉꯁꯤ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯗꯨꯃꯁꯨ ꯃꯤꯅ ꯄꯉꯥꯡꯗ ꯉꯥꯡꯅꯩꯗ ꯃꯧꯅꯤ ꯀꯥꯏꯅ ꯆꯨꯝꯃꯤꯖꯥꯠꯂꯣ ꯈꯪꯗꯦ ꯃꯧꯅꯦ ꯍꯥꯏꯕ ꯍꯣꯏ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯀꯣꯛꯀ ꯉꯥꯎꯏ ꯑꯣꯏꯔꯝꯃꯣꯍꯦ ꯃꯧ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒ ꯀꯃꯥꯏꯅ ꯄꯨꯟꯗꯣꯔꯤꯒꯦ ꯁꯣꯝꯗꯅ ꯕꯣꯔꯤꯁꯀ ꯂꯩꯁꯅꯥꯒꯁꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯗꯨꯅ ꯉꯁꯤꯗꯤ ꯅꯝꯗꯅ ꯄꯨꯔꯒ ꯂꯥꯛꯑꯦꯗꯅ ꯄꯨꯔꯛꯂꯅꯤ ꯑꯩꯀꯣ ꯍꯜꯂꯁꯦꯕ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯍꯩ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯍꯜꯂꯁꯦꯅ ꯏ ꯀꯥꯔꯗꯤꯅꯦ ꯀꯣꯛ ꯆꯦꯅꯤꯀꯣ ꯌꯥꯔꯦꯕ ꯅꯪꯁꯨ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯀꯔꯤꯅꯣ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯅꯪꯅꯅꯤ ꯑꯗꯨ ꯂꯩꯁꯅꯥ ꯇꯥꯔꯤꯌꯦ ꯍꯥꯏꯔꯣ ꯕꯣꯔꯤꯁ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯇꯥꯔꯤꯕ꯭ꯔꯣ ꯍꯥꯏꯔꯧꯔꯣ ꯕꯣꯔꯤꯁ ꯅꯣꯛꯐꯤꯠ ꯇꯧꯅ ꯅꯥꯁꯟ ꯄꯤꯛꯅ ꯂꯩꯁꯅꯥ ꯑꯩꯈꯣꯏꯗ ꯂꯩꯔꯁꯦ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯣ ꯑꯩꯁꯦ ꯅꯣꯏ ꯃꯃꯥ ꯍꯣꯏꯅ ꯄꯥꯝꯒꯗ꯭ꯔꯥ ꯑꯃꯨꯛ ꯄꯥꯝꯗꯦꯒ ꯍꯥꯏꯔꯛꯂꯗꯤ ꯑꯩꯗꯤ ꯇꯜꯂꯦ
ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯀꯣꯛ ꯕꯔꯥꯗꯔ ꯀꯩꯅꯣ ꯂꯩꯔꯨꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯊꯣꯛꯀꯥꯏꯅ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯂꯩꯁꯅꯥ ꯕꯣꯔꯤꯁꯀꯤ ꯋꯥꯍꯩꯗꯨꯗ ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯩꯒ ꯌꯥꯝ ꯀꯥꯏꯅꯅꯤꯡꯉꯕꯣ ꯍꯥꯏꯔꯛꯑꯣ ꯑꯧ ꯀꯥꯏꯅꯅꯤꯡꯉꯤ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯕꯣꯔꯤꯁꯇꯤ ꯂꯩꯁꯅꯥ ꯌꯦꯡꯗꯅ ꯍꯥꯏꯔꯕ ꯋꯥꯍꯩꯅꯤ ꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗ ꯁꯨꯠ ꯇꯧꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯌꯦꯡꯂꯨꯕꯗ ꯂꯩꯁꯅꯥ ꯁꯨꯠ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯅꯥ ꯅꯪꯅ ꯑꯩꯁꯦ ꯅꯍꯥꯟꯈꯩ ꯈꯥꯏꯔꯝꯃꯤꯕ ꯑꯣꯏꯔꯦ ꯐꯔꯦ ꯀꯥꯏꯅꯔꯁꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯂꯩꯁꯅꯥ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯕꯣꯔꯤꯁꯅ ꯃꯈꯨꯠꯇꯨ ꯆꯤꯡꯁꯤꯜꯂꯒ ꯑꯁ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯅꯪꯗꯤ ꯁꯦꯔꯤꯌꯁ ꯇꯥꯔ ꯂꯩꯔꯝꯃꯤ ꯁꯦ ꯀꯞꯀꯅꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯕꯒꯤ ꯅꯪꯒ ꯀꯥꯏꯅꯗꯣꯏꯅꯣ ꯅꯪ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯔꯦ ꯑꯩꯕꯨ ꯁꯨꯝꯕꯤꯔꯅꯨ ꯂꯩꯁꯅꯥ ꯍꯦꯛꯅ ꯍꯦꯛꯅ ꯀꯞꯂꯛꯄꯗ ꯕꯣꯔꯤꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯕꯤ ꯂꯩꯁꯅꯥ ꯅꯨꯡꯁꯤꯕꯤ ꯀꯞꯀꯅꯣꯕ ꯀꯥꯏꯅꯔꯨꯏ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯔꯨꯛ 100 ꯍꯦꯜꯂꯦꯕ ꯂꯩꯁꯥꯕꯤ ꯐꯥꯔ ꯀꯞꯄꯦ ꯀꯞꯆꯦꯠꯄꯤ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯦ ꯃꯃꯥꯅꯁꯨ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯌꯦ ꯂꯩꯁꯅꯥ ꯀꯣꯟꯁꯤꯜꯂꯕꯗꯨ ꯊꯥꯗꯣꯛꯂꯒ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯂꯒ ꯂꯦꯞꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯁꯦ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯂꯛꯅꯕꯅꯦꯕ ꯁꯥꯎꯔꯅꯨꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯊꯩꯕꯪꯁꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯐꯤल्मꯒꯤ ꯗꯥꯏꯂꯣꯒꯁꯤꯡꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯐꯤल्ꯃꯒꯤ ꯗꯥꯏꯂꯣग ꯃꯥꯜꯂꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯁꯦ ꯀꯞꯅꯤꯡꯉꯩꯗꯣ ꯀꯣꯏꯗꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯨꯡꯁꯤ 5 ꯇꯥꯔꯛꯀꯗꯣꯔꯦ ꯀꯦꯐꯦꯗꯨꯁꯨ ꯅꯝꯗꯅ ꯀꯗꯔ ꯇꯧꯔꯒ ꯆꯠꯍꯟꯗ꯭ꯔꯦꯗꯅ ꯅꯣꯏ ꯀꯦꯐꯦꯗ ꯅꯪꯅ ꯌꯥꯝ ꯆꯠꯅꯤꯡꯉꯤꯁꯦ ꯅꯣꯏ ꯀꯦꯐꯦꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯕ ꯀꯅꯥ ꯂꯩꯒꯦꯕ ꯍꯣꯏꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯂꯩꯍꯧꯋꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯏ ꯀꯥꯗꯅꯅꯦ ꯀꯣꯛ ꯆꯦꯅꯤꯁꯦ ꯆꯦꯟꯕꯤꯔꯣ ꯆꯦꯟꯕꯤꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯆꯦꯅꯤꯅ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯈꯪꯉꯕꯣ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ ꯑꯗꯣ ꯆꯠꯂꯁꯦ ꯃꯤ ꯀꯥꯏꯗ ꯌꯨꯝꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯜꯂꯞꯅ ꯌꯥꯔꯦ ꯅꯪ ꯅꯊꯟꯇ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯆꯠꯂꯦ ꯂꯩꯁꯅꯥ ꯕꯣꯔꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯁꯣ ꯂꯧꯔꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯒꯝ ꯆꯠꯈꯤꯕꯗ ꯕꯣꯔꯤꯁ ꯅꯣꯛꯐꯤꯠ ꯇꯧꯅ ꯁꯤꯗꯅꯤꯀꯣ ꯑꯩꯅ ꯅꯪꯁꯦ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯇꯅ ꯆꯥꯊꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯃꯜꯂꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯋꯦ ꯍꯥꯏꯁꯦ ꯆꯨꯝꯖꯥꯠꯅꯤꯀꯣ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦꯀꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄꯗꯨꯗ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯑꯩ ꯕꯁ ꯕꯔꯥ ꯌꯥꯎꯗꯦꯅꯦ ꯃꯌꯥꯝ ꯄꯨꯟꯁꯤ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯊꯥꯒꯠꯂꯤꯕ ꯐꯣꯇꯣꯗꯨ ꯎꯕꯗ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯤ ꯈꯨꯗꯤꯡ ꯏꯉꯛꯉꯛꯅꯩ ꯒ꯭ꯔꯨꯞ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯇ꯭ꯋꯤꯇꯔ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯛꯄꯗ ꯃꯤꯅꯥ ꯉꯛꯅ ꯊꯥꯒꯠꯂꯤꯕ ꯐꯣꯇꯣꯗꯨꯗ ꯌꯦꯡꯂꯛꯏ